Hello ma'am, ngasisu RR pajene yamna nungairaba movie ma putuna lagne. Hairiba movie asiga mamingna It's a Wonderful Life. Hairiba film asi 1946 ta putokhiba family drama amadi fantasy da based toba movie amani. Film asigi panbeaba rating khara pallabadi IMDb rating da 10 gi manungda 8.6, Rotten Tomatoes da 94%, aduga Metacritic da 95% ni. Aduga America gi oina ngasi pawda puthorgliba film mayam asigi manungda hairiba film asina 13 subada leiri. Adudi mayam matam mangandavida film asigi asengba wari romdoina mai onselasi. Remasigi ahoba sinda New York City gi Bedford Falls hairiba city sibo ikhoidu hulai matam masisu 1945 ke matam amani aduga hogjikse Christmas ke matam chu oirami mafam asida George Bailey kauba nupa amabu ikhoidu hulai duga mahaki sahi asisu hojik 35 surami umit asida makhogi Bedford Falls hairiba city sida leiriba miyoi ayambana George Bailey gi damak lai khoramduna lerami makhoi mayam sing asigi marakta George ki nupi amadi George ki macha singchu George Bailey gi damakta lai khoramduna lerami miyoi kharana asumna hairami George Bailey hariba misak asi yamna phama misak amani miyoi khara amana amuk George Bailey asi atopa miyoi singi mateng pangduna leiba misak amani aduga atopa miyoi khara amana su George Bailey hariba misak asi masagi damakta karimta khandaba misak amani haina swairami maram masina makhogi city sida leiriba miyoi mayam asina Christmas ki numit asida George Bailey gi damakta lai khorambiduna lerami mafam asida leiriba mi mayam asina lai khorambana maram oraga mafam asida leiriba lai asi sargar gi angel gi manakta chatkhirami tanja asida mafam asida leiriba angel amana atopa angel amada kauromi atopada kauriba angel asige mamingna Clarence haina kauromi hairiba angel asisu mahaki masa amta palamde maram masina ngasidegina sahi chani gi mamangdegi mahaki masa asibu panabagi damakta mahaksu lai khoramduna leram. Oh guys, adom 1x bet ki maramda taram lagani haina thajai masi yamna thajaraba dugumlaba number 1 gi gaming site amani aduna football amadi cricket ki matangda knowledge leiba tarabadi cricket ki match singda score predict tawduna karamba team na kagani aduga football gi match tasu karamba team na henna goal yamna changani haiba adu score predict tawduna 1x bet ki kuthangda haki loksing adu sizinaduna yamna irai laina paisa mayam ama tanba yari asigi chumathakta nahakna cricket ki matangda knowledge yamna leiba tarabadi nungti gi mafam asidagi paisa kayama tanba yari aduga masigi yamna nungaiba ma hairabadi nahakna taliba winning tawba matamda taliba paisa mayam adu yamna laina Paytm PhonePe Nagad amadi Ikas ki kuthangda withdraw tawba yagani aduga nahakna international gi cricket ki amadi football gi match kodimakta 20% cashback oina phangbagi khudongchaba su leiri aduga masidigi hena nungairaba paw hairagadi igi subscriber singna aina piriba promo code asibu sizinaduna register tawba tarabadi 26000 amasu bonus oina phangbagi khudongchaba dusu leiri masigi sumathakta 200 deposit bonus oina phangba yabagi khudongchaba dusu leiri adudi mayam matam yamna mangan biraganu hogjimak aigi piriba promo code asi sizinaduna register tawbiro aduga mayam paisa tanba haurasi rami matam masida makhogi angel singa sige makok oiriba angel asina Clarence ta asomna hairami hojik Prithvi gi laimai asida George Bailey ko nupa ama mathanta suicide tawduna sigadore karingumma nahakna mafam aduda chatlaga misak asibu kanba ngamba tarabadi nahaki yaudriba masa ani adu aina soidana maki hapigani haina hairami adubu hojik nahaki nafamda George Bailey asibu kannabagi damakta sopnagi pung ama khaktangi matamni nawonda leiribasi aduga angel gi leader sina Clarence asida asumna haira ami nahakna George bu kanba chatringai gi mamangda George ki hanigi punsi wari bu nawonda hana ligi haiduna mahaki piklingai gi wari singadu liba hora ami matamasi 1919 gi matamamasu oirami George amadi George ki marang nupa Harry makhoi ani unmarak asida sanaduna leirami adubu laibak thibadi unaduni khairakpana maram oraga George ki marang nupa Harry asi singaduda tasan kirami asumna George na mahaki manang nupa Harry asibu kannaba honaba matamdadi George ki oithangba mana asi pangkhirami numit kharani gi matungdadi George asi pharmacy amada thabak yauduna leirami aduga pharmacy asida leiriba misak adugi mamingna Mr. Gobar haina koromi Mr. Gobar sariba misak asina mafam asida mahangna hidak kya saduna mafam asida leiriba miyoi kya bu layengami aduga numit asisu Gobar gisu thawai yamna nungaitaba numit ama soirami karigino haibagi maramdi mahaki masanupi asisu si khare haibagi maonda che ma tharakpagi orami
Matam asida Mr. Governa George Bailey da hidak khara piduna naduna leiriba angang amagi manakta thilunaba hairami. Adubu George Bailey na khangami Mr. Governa mangonda pire iba hidak asi poison amane haiba asi. Maram asina George Bailey na hidak adubu nariba mafam aduda thinba chalamde. Madudagi nariba imung adugi miyoy aduna Mr. Governa call tawduna asumna haira ami nahakna karigidama aikhoigi hidak adu piraktribano haina. Adubu Mr. Governa misak aduda hidak adudi nahaki nanakta aina thakrabani haina haira ami. Nupa aduna amuk Mr. Governa hidak adudi aigi nakti yaurukte haina haira ami. Asigumba mayam asina maram oraga Mr. Governa aduna George Bailey asibu phurage haiduna tawra ami. Tanja asida George Bailey na Mr. Governa asumna haira ami. Ahakna ingonda thilunaba haiduna pire iba hidak adudi hidak ama natte madudi poison amani. Karigumba aina madu thiluba tarabadi angang adu soidana maki sigani haina hairami. Madudagi Mr. Governa George gi hidak adu lauraga check tawruba matamdadi madu poison ama oiduna lerami. Masina maram oibana Mr. Governa George Bailey da mahak lan khare haina hairami. Asumna tawba sina sigadoroba angang amabu George Bailey na kanbirami. Hariba sin asigi matungda aikhoida hojik present day gi sin asi amu ulai. Matam asida Angel Clarence aduna George Bailey bu kanba chalamdai matam aduda mahaki manakta leiriba Angel aduda mahakna asumna hairami. George na tawriba thabak sing asidi atopa miyoy sing aduda mahakna haikhibra. Atopa Angel aduna amu asumna haira ami. George Bailey nadi mahakna tawkhiba afaba thabak sing asi mahak masa mathanta losanduna kanaptada haidokte haina suaira ami. Sinasi change tawduna mamangi matam haibadi 1928 ki matam amada amuk pusalai. Matam asida George na mahakna college kadringai ki matam asida mahakna Prithvi gi mafam kaya asibu koiba chatpa adu pamlami. Maram asina George Bailey na mahakna Prithvi gi mafam kaya da koiba chatnabagi damakta mahaki pochai kaya adu packing tawduna loina yomchalami. George na mafam asidagi chatringai gi mamangda mahakna hana koinaramba Mary kawwa nupi mabu thengnarami. Mary amadi George makhoi ani asi yamna nungsinarami. Madudagi George amadi Mary makhoi ani na asum chatuna leiringai matam asida gari ama thoroktuna George ta asumna haira ami. Nahaki baba adu haujimak heart attack tawduna lehore. Maram asina nahak mafam aduda yamna kuina leitharaganu yamna thuna chatlasi law haina hairami. Maram asina George Bailey di gari adudo tongkhatuna yoi sing aduga mahaki mapagi manakta chatkirami. Adubu matam asidadi George ki baba adu heart attack tawba aduna maram oraga sikhirami. Masigi makha tabada George ki babana toromba thabak mayamadu George Bailey ne loina tawba tarami. Mapagi sigumlaba business mayamadu mahangna tawgadabana maram oraga George Bailey na Prithvi gi mafam kyada koiba chatke haiduna toromba plan sing adu loina kairami. Adugi sumathakta mahaki college ki life adu makha tamthakiramde. Karigino haibagi maramdi George ki babagi building amadi loan gi company kya gi thabak sing adu mahangna makha tana tahongnabagi damakta oirami. Adugi sumathakta makhoiga jik wari sanariba company gi miyoy sina George ta sumna hairami. Nakhoigi business asibu mai pan gi haiba tarabadi nahangna tawriba thabak sing adu loina toaga nahaki babagi business asida nahangna mai onsan gadabani. Maram asimakna su George Bailey na mahaki babagi business asida mai onsan khiba oirami. Aduga mafam asida leiriba miyoy sing asina George bu karigi damak thajaribono haibagi maramdi George Bailey di pukchen yamna sengba misak ama oibagini. Adubu makhoigi city asida business tawba paisa yamna paiba Potter kawba nupa ama su leirami. Maram asina Mr. Potter hariba misak asina George Bailey gi company asibu manghanba pamlami. Karigi damak Potter na George Bailey gi company asibu manghanba pamlibano haibagi maramdi mahaki business asida henna mai paknabagi orami. Maram mayam asi leibana maram oraga George Bailey na makhoi company asigi mahakna makok oiba du yarami. Karigumba mahakna makok oidaba tarabati Mr. Potter hariba misak asina maram oraga makhoi company asi soidana maki mangadoribani. Asigumlaba maram mayam asina maram oraga George Bailey gi plan anidi loina kairami. Mahaki ahanba plan di mahakna college makha tamthaba aduga anisuba plan di mahakna Prithvi gi mafam kayada koiba chatpa pamba duni. Maram asina George Bailey na college tamthanabagi paisa adu mahaki manau nupa aduda pirami. Maramdi mahaki manau nupa aduna atopa country da chattuna lairik laisu phajana tamnabagi damaktani. Adugi sumathakta George Bailey na mahaki mapagi building sabagi business asichu mahakna makha tana pairami. Adubu Harry hariba misak asichu Prithvi gi mafam kyada koiba chatpa pamlami. Maram asina George Bailey na plan kaya tawduna mahaki manau nupa asibu atopa country da lairik laisuk tamduna lairik yamna haiba tarabadi mahak soidana maki Prithvi gi mafam kyada koiba chatpa phangani haina khalami.
ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯉꯁꯤꯗꯒꯤꯅ ꯆꯍꯤ 4ꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯎꯠꯂꯛꯏ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯖꯣꯔꯖꯀꯤ ꯃꯅꯥꯎꯅꯨꯄꯥ ꯍꯦꯔꯤ ꯑꯁꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯍꯦꯔꯤꯗꯤ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯃꯌꯨꯝꯗ ꯂꯥꯛꯃꯤꯟꯅꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯑꯁꯤꯒ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯦ ꯍꯥꯏꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯣꯔꯖ ꯕꯦꯂꯤꯗꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄ꯭ꯂꯥꯟꯁꯨ ꯂꯣꯏꯅ ꯀꯥꯏꯔꯝꯃꯤ꯫ ꯖꯣꯔꯖ ꯕꯦꯂꯤꯅ ꯈꯟꯖꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯍꯦꯔꯤ ꯑꯁꯤꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯐꯖꯅ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯍꯦꯔꯤ ꯑꯁꯤꯗꯤ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯣꯔꯖ ꯕꯦꯂꯤꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯍꯦꯔꯤ ꯑꯁꯤꯗ ꯀꯔꯤꯝꯇ ꯖꯦꯠꯂꯔꯣꯏꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯣꯔꯖꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯦꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯂꯣꯏꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯦꯔꯤ ꯑꯃꯗꯤ ꯖꯣꯔꯖ ꯕꯦꯂꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯎꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯦꯔꯤ ꯑꯃꯗꯤ ꯖꯣꯔꯖ ꯕꯦꯂꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯊꯥꯏꯅꯉꯥꯏꯒꯤ ꯃꯇꯝꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯂꯨꯍꯣꯡꯉꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯣꯔꯖ ꯑꯃꯗꯤ ꯃꯦꯔꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯍꯅꯤꯃꯨꯟ ꯆꯠꯅꯕꯒꯤꯗꯃꯛꯇ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯖꯣꯔꯖ ꯕꯦꯂꯤꯅ ꯃꯦꯔꯤꯗ ꯑꯩꯅ ꯍꯅꯤꯃꯨꯟ ꯑꯗꯨ ꯆꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ $2,200 ꯇꯨꯡꯖꯟꯗꯨꯅ ꯂꯩ ꯍꯥꯏꯅ ꯃꯉꯣꯟꯗ ꯎꯠꯂꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯖꯣꯔꯖ ꯕꯦꯂꯤꯅ ꯃꯍꯥꯛꯅ ꯇꯣꯡꯉꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯈꯣꯏꯒꯤ ꯀꯝꯄꯦꯅꯤ ꯑꯗꯨꯒꯤ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯖꯣꯔꯖ ꯕꯦꯂꯤꯅ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯗꯨ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯖꯣꯔꯖ ꯕꯦꯂꯤꯅ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯖꯣꯔꯖ ꯕꯦꯂꯤꯒꯤ ꯑꯪꯀꯜ ꯕꯤꯂꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯒꯤ ꯁꯤꯌꯔ ꯍꯣꯜꯗꯔꯒꯤ ꯊꯝꯃꯛꯄ ꯄꯩꯁꯥ ꯃꯌꯥꯝ ꯑꯗꯨ ꯑꯩꯈꯣꯏꯅ ꯕꯦꯡꯛꯗ ꯂꯣꯏꯅ ꯁꯤꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯩꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛ ꯁꯤꯡꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯀꯝꯄꯦꯅꯤ ꯑꯁꯤ ꯂꯣꯟ ꯂꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯂꯣꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯤꯌꯔꯒꯤ ꯂꯩꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯅ ꯁꯤꯡꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯄꯩꯁꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯀꯝꯄꯦꯅꯤ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯑꯩꯅ ꯊꯤꯡꯖꯟꯕꯅꯤ ꯍꯥꯏꯅ ꯖꯣꯔꯖ ꯕꯦꯂꯤꯒꯤ ꯑꯪꯀꯜ ꯕꯤꯂꯤ ꯑꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯄꯩꯁꯥ ꯊꯝꯂꯤꯕ ꯁꯤꯚꯤꯂꯤꯌꯟꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯉꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤꯌꯔ ꯍꯣꯜꯗꯔꯒꯤ ꯄꯩꯁꯥ ꯊꯝꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯑꯩꯈꯣꯏꯗ ꯂꯣꯏꯅ ꯄꯤꯊꯣꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯁꯇꯔ ꯄꯣꯇꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯃꯤꯁꯛ ꯑꯁꯤꯅ ꯖꯣꯔꯖꯀꯤ ꯀꯝꯄꯦꯅꯤ ꯑꯁꯤꯕꯨ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯂꯣꯏꯅ ꯊꯝꯕ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯤꯁꯇꯔ ꯄꯣꯇꯔꯅ ꯈꯜꯂꯤꯕ ꯃꯍꯥꯛꯀꯤ ꯄ꯭ꯂꯥꯟ ꯑꯗꯨꯗꯤ ꯖꯣꯔꯖꯅ ꯃꯥꯏ ꯄꯥꯛꯍꯜꯂꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯖꯣꯔꯖꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏꯅ ꯊꯝꯂꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯅꯈꯣꯏꯒꯤꯗꯃꯛ ꯌꯨꯝ ꯁꯥꯕꯤꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯍꯥꯟꯅ ꯏꯁꯂꯝ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯂꯩꯕꯒꯤ ꯀꯥ ꯕꯔꯥꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯗꯨ ꯄꯣꯇꯔ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯂꯧꯈꯠꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛꯅ ꯅꯈꯣꯏꯒꯤ ꯌꯨꯝꯁꯤꯡ ꯑꯗꯨ ꯁꯥꯕꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯁꯨ ꯂꯩꯔꯦ, ꯑꯗꯨꯒ ꯄꯣꯇꯔꯅꯁꯨ ꯀꯥ ꯕꯔꯥꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯐꯪꯗꯔꯦ꯫ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯣꯇꯔꯅ ꯑꯩꯈꯣꯏꯒꯤ ꯀꯝꯄꯦꯅꯤ ꯑꯁꯤꯕꯨ ꯊꯤꯡꯖꯟꯕ ꯄꯥꯝꯂꯤꯕꯅꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯄꯩꯁꯥ ꯑꯗꯨ ꯅꯈꯣꯏ ꯃꯌꯥꯝꯗꯒꯤ ꯀꯥꯔꯛꯇꯕꯒꯤꯅꯤ꯫ ꯑꯁꯤꯒꯤꯗꯃꯛ ꯖꯣꯔꯖꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯋꯥꯔꯤ ꯀꯌꯥ ꯂꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯄꯣꯇꯔꯒꯤ ꯃꯤꯑꯣꯏ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯁꯤꯌꯔꯕꯨ ꯌꯣꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯅꯈꯣꯏꯒꯤ ꯁꯤꯌꯔꯁꯤꯡ ꯑꯗꯨꯒꯤ ꯁꯤꯌꯔ ꯑꯃꯒꯤ ꯚꯦꯂꯨ ꯑꯩꯅ ꯅꯈꯣꯏꯗ 50 ꯁꯦꯟꯠ ꯄꯤꯒꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯚꯤꯂꯤꯌꯟꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯄꯣꯇꯔꯒꯤ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯈꯣꯏꯒꯤ ꯁꯤꯌꯔꯁꯤꯡ ꯑꯗꯨꯕꯨ ꯌꯣꯟꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯦꯔꯤꯅ ꯃꯐꯝ ꯑꯁꯤꯗ ꯃꯈꯨꯠꯇ $2,200 ꯑꯗꯨ ꯄꯥꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ꯫ ꯍꯥꯏꯔꯤꯕ $2,200 ꯑꯁꯤꯅꯤ ꯖꯣꯔꯖ ꯑꯃꯗꯤ ꯃꯦꯔꯤ ꯃꯈꯣꯏ ꯑꯅꯤꯅ ꯍꯅꯤꯃꯨꯟ ꯆꯠꯅꯕꯒꯤꯗꯃꯛꯇ ꯊꯝꯃꯝꯕ ꯄꯩꯁꯥ ꯑꯗꯨ꯫ ꯃꯗꯨꯗꯒꯤ ꯖꯣꯔꯖ ꯑꯃꯗꯤ ꯃꯦꯔꯤ ꯃꯈꯣꯏ ꯑꯅꯤꯅ ꯄꯣꯔꯛꯏꯕ $2,200 ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯁꯤꯌꯔꯁꯤꯡ ꯑꯗꯨꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯤꯡꯇꯣꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯦꯔꯤ ꯑꯃꯗꯤ ꯖꯣꯔꯖ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯀꯝꯄꯦꯅꯤ ꯑꯁꯤꯕꯨꯁꯨ ꯀꯜꯍꯧꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯣꯔꯖꯅ ꯄꯨꯟꯁꯤꯗ ꯃꯍꯥꯛꯅ ꯇꯧꯔꯛꯀꯦ ꯈꯟꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯣꯏꯅ ꯃꯥꯏ ꯄꯥꯛꯑꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯄ꯭ꯂꯥꯟꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨ ꯀꯟꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯅꯥ ꯑꯗꯨ ꯄꯪꯈꯤ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗꯅ ꯃꯍꯥꯛꯅ ꯀꯣꯂꯦꯖ ꯀꯥꯖꯒꯦ ꯇꯧꯕ ꯑꯗꯨꯁꯨ ꯐꯪꯈꯤꯗꯦ꯫ ꯑꯍꯨꯝꯁꯨꯕꯗꯅ ꯃꯍꯥꯛꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤꯗ ꯀꯣꯏꯕ ꯆꯠꯀꯦ ꯇꯧꯕ ꯑꯗꯨꯁꯨ ꯐꯪꯈꯤꯗꯦ꯫ ꯃꯔꯤꯁꯨꯕꯗꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯍꯦꯔꯤ ꯑꯗꯨꯅ ꯃꯌꯨꯝꯗ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯀꯝꯄꯦꯅꯤ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯍꯟꯒꯦ ꯇꯧꯔꯝꯕ ꯑꯗꯨꯁꯨ ꯐꯦꯜ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯉꯥꯁꯨꯕ ꯑꯃꯗꯤ ꯑꯔꯣꯏꯕꯗꯅ ꯃꯍꯥꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯍꯅꯤꯃꯨꯟ ꯆꯠꯀꯦ ꯇꯧꯔꯝꯕ ꯑꯗꯨꯁꯨ ꯂꯣꯏꯅ ꯀꯥꯏꯔꯝꯃꯤ꯫ ꯖꯣꯔꯖꯀꯤ ꯃꯐꯝꯗ ꯑꯁꯤꯒꯨꯝꯂꯕ ꯃꯥꯏꯊꯤꯕ ꯀꯌꯥ ꯑꯃ ꯅꯪꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯊꯝꯃꯝꯕ ꯀꯝꯄꯦꯅꯤ ꯑꯁꯤꯗꯤ ꯃꯍꯥꯛꯅ ꯃꯨꯠꯇꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯀꯔꯤꯒꯤ ꯖꯣꯔꯖ ꯕꯦꯂꯤꯅ ꯑꯁꯨꯝꯅ ꯈꯜꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯇꯧꯔꯝꯂꯤꯕ ꯕꯤꯖꯤꯅꯦꯁ ꯑꯁꯤꯗꯤ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯑꯣꯏꯔꯝꯗꯦ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯔꯕꯁꯤꯡ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯀꯝꯄꯦꯅꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯒꯤ ꯑꯣꯏꯔꯝꯃꯤ꯫
ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯣꯔꯖ ꯕꯦꯂꯤꯅ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯈꯟꯖꯔꯝꯕꯁꯤꯡ ꯑꯗꯨ ꯃꯅꯤꯡ ꯊꯨꯡꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯇꯧꯕꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯖꯣꯔꯖꯅ ꯃꯍꯥꯛꯀꯤ ꯀꯝꯄꯅꯤ ꯑꯁꯤꯗ ꯊꯕꯛ ꯐꯖꯅ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯁꯥꯒꯦ ꯈꯜꯂꯤꯕ ꯑꯃꯗꯤ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯥꯔꯝꯃꯤ꯫ ꯖꯣꯔꯖ ꯕꯦꯂꯤꯅ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯣꯇꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯀꯝꯄꯅꯤ ꯑꯗꯨ 90% ꯗꯥꯎꯟ ꯆꯠꯂꯝꯃꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯗꯥꯎꯟ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯄꯣꯇꯔꯒꯤ ꯂꯝꯗ ꯂꯩꯔꯝꯕ ꯂꯥꯏꯔꯕꯁꯤꯡ ꯑꯗꯨꯗꯤ ꯖꯣꯔꯖ ꯕꯦꯂꯤꯅ ꯌꯨꯝ ꯁꯥꯕꯤꯕꯗꯒꯤ ꯃꯈꯣꯏ ꯂꯣꯏꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯈꯤꯕꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯣꯇꯔꯅ ꯖꯣꯔꯖ ꯕꯦꯂꯤ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯀꯝꯄꯅꯤꯗ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯄꯣꯇꯔꯅ ꯖꯣꯔꯖ ꯕꯦꯂꯤꯗ ꯃꯍꯥꯛꯀꯤ ꯀꯝꯄꯅꯤꯒꯤ ꯊꯕꯛ ꯑꯃ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯊꯕꯛ ꯑꯗꯨ ꯇꯧꯕꯤꯕ ꯇꯥꯔꯕꯗꯤ $20,000 ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯒꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯍꯥꯛꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯀꯣꯏꯕ ꯆꯠꯄ ꯄꯥꯝꯂꯤꯕꯁꯤꯡ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯃꯈꯥꯗ ꯀꯣꯏꯕ ꯆꯠꯂꯨ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯖꯣꯔꯖ ꯕꯦꯂꯤꯅ ꯈꯪꯉꯝꯃꯤ ꯄꯣꯇꯔꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏꯕ ꯃꯌꯥꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯀꯝꯄꯅꯤ ꯑꯁꯤꯕꯨ ꯁꯤꯗꯔꯛꯅꯕꯒꯤꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯍꯥꯛꯅ ꯈꯪꯉꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯖꯣꯔꯖ ꯕꯦꯂꯤꯅ ꯄꯣꯇꯔꯅ ꯍꯥꯏꯕ ꯋꯥꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯌꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯖꯣꯔꯖ ꯕꯦꯂꯤꯅꯁꯨ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤ ꯋꯥꯔꯜꯗ ꯋꯥꯔ IIꯒꯤ ꯃꯇꯝ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯖꯣꯔꯖ ꯕꯦꯂꯤꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥ ꯅꯥꯝꯃ ꯑꯗꯨ ꯄꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟ ꯆꯠꯄ ꯑꯗꯨ ꯌꯥꯎꯍꯜꯂꯝꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯍꯦꯔꯤ ꯑꯗꯨꯗꯤ ꯂꯥꯟ ꯆꯠꯄ ꯑꯗꯨ ꯌꯥꯎꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯍꯦꯔꯤꯒꯤ ꯇꯤꯝ ꯑꯗꯨꯅ ꯌꯦꯛꯅꯕꯒꯤ ꯖꯦꯠ ꯄ꯭ꯂꯦꯟ ꯀꯌꯥ ꯑꯃꯁꯨ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯣꯔꯖꯀꯤ ꯃꯅꯥꯎꯅꯨꯄꯥ ꯍꯦꯔꯤ ꯑꯁꯤ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯈꯕꯔꯒꯤ ꯑꯍꯥꯟꯕ ꯄꯦꯖꯇ ꯏꯔꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯖꯣꯔꯖ ꯕꯦꯂꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯪꯀꯜ ꯃꯈꯣꯏ ꯑꯅꯤꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯇꯤꯝ ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯕꯒꯤꯗꯃꯛ ꯈꯕꯔꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯂꯣꯏꯅ ꯌꯦꯟꯊꯣꯛꯑꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯣꯔꯖꯅ ꯃꯍꯥꯛꯀꯤ ꯀꯝꯄꯅꯤ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯀꯝꯄꯅꯤ ꯑꯗꯨꯗ ꯕꯦꯡꯛꯗꯒꯤ ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯖꯣꯔꯖ ꯕꯦꯂꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯕꯦꯡꯛꯗꯒꯤ ꯂꯧꯈꯤꯕ ꯂꯣꯟꯁꯤꯡ ꯑꯗꯨ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯃꯃꯥꯡꯗ ꯂꯣꯏꯅ ꯁꯤꯡꯒꯗꯕꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯕꯦꯡꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯃꯃꯥꯡꯗ ꯂꯣꯏꯅ ꯆꯠꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯂꯣꯟꯁꯤꯡ ꯑꯗꯨ ꯁꯤꯡꯕ ꯉꯝꯗꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏꯒꯤ ꯀꯝꯄꯅꯤ ꯑꯁꯤ ꯊꯣꯡ ꯂꯣꯏꯅ ꯂꯣꯟꯁꯤꯟꯒꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯣꯔꯖ ꯕꯦꯂꯤꯅ ꯃꯍꯥꯛꯀꯤ ꯑꯪꯀꯜ ꯑꯗꯨꯗ $9,000 ꯄꯤꯗꯨꯅ ꯕꯦꯡꯛ ꯑꯗꯨꯗ ꯊꯤꯜꯂꯨꯅꯕ ꯍꯥꯏꯗꯨꯅ ꯊꯥꯈꯤꯔꯝꯃꯤ꯫ ꯖꯣꯔꯖ ꯕꯦꯂꯤꯒꯤ ꯑꯪꯀꯜ ꯕꯤꯂꯤ ꯑꯗꯨꯅ ꯕꯦꯡꯛ ꯑꯗꯨꯗ ꯌꯧꯔꯛꯑꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯐꯣꯔꯝ ꯑꯃ ꯂꯧꯔꯒ $9,000 ꯑꯗꯨ ꯊꯥꯖꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯄꯣꯇꯔ ꯍꯥꯏꯔꯤꯕ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨ ꯕꯦꯡꯛ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯕꯤꯂꯤꯅ ꯄꯣꯇꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯈꯕꯔ ꯑꯗꯨ ꯎꯠꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯁꯨ ꯎꯔꯕ꯭ꯔꯥ ꯖꯣꯔꯖꯀꯤ ꯃꯅꯥꯎꯅꯨꯄꯥ ꯍꯦꯔꯤ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯕ ꯑꯃꯗꯤ ꯃꯤꯡꯆꯠ ꯂꯩꯕ ꯃꯤ ꯑꯃ ꯑꯣꯏꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅ꯭ꯌꯨꯁꯄꯦꯄꯔ ꯑꯗꯨ ꯄꯣꯇꯔꯗ ꯄꯤꯈꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯖꯣꯔꯖꯀꯤ ꯑꯪꯀꯜ ꯕꯤꯂꯤ ꯑꯗꯨꯅ ꯕꯦꯡꯛ ꯑꯗꯨꯗ ꯄꯤꯁꯟꯒꯦ ꯍꯥꯏꯗꯨꯅ ꯄꯣꯔꯛꯈꯤꯕ $9,000 ꯑꯗꯨ ꯃꯍꯥꯛꯅ ꯏꯟꯚꯦꯂꯞ ꯑꯃꯗ ꯍꯥꯞꯆꯟꯈꯤ ꯑꯗꯨꯒ ꯕꯤꯂꯤꯅ ꯁꯣꯏꯕꯗꯒꯤ ꯅ꯭ꯌꯨꯁꯄꯦꯄꯔ ꯑꯗꯨ ꯄꯣꯇꯔꯗ ꯄꯤꯕ ꯃꯇꯝꯗ $9,000 ꯌꯥꯎꯕ ꯏꯟꯚꯦꯂꯞ ꯑꯗꯨꯁꯨ ꯅ꯭ꯌꯨꯁꯄꯦꯄꯔ ꯑꯗꯨꯒ ꯆꯞꯇꯨꯅ ꯌꯥꯎꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯤꯂꯤꯅ $9,000 ꯌꯥꯎꯔꯕ ꯏꯟꯚꯦꯂꯞ ꯑꯗꯨꯕꯨ ꯕꯦꯡꯛ ꯑꯗꯨꯗ ꯄꯤꯁꯟꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯄꯩꯁꯥꯁꯤꯡ ꯑꯗꯨꯗꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯖꯣꯔꯖꯀꯤ ꯑꯪꯀꯜ ꯕꯤꯂꯤ ꯑꯗꯨ ꯌꯥꯝꯅ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯄꯣꯇꯔ ꯑꯗꯨꯅ ꯅ꯭ꯌꯨꯁꯄꯦꯄꯔ ꯑꯗꯨ ꯂꯧꯊꯣꯔꯛꯄ ꯃꯇꯝꯗ ꯕꯤꯂꯤꯒꯤ $9,000 ꯑꯗꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯣꯇꯔ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯕꯤꯂꯤꯗ ꯄꯤꯔꯝꯗꯕꯤꯗ ꯃꯍꯥꯛ ꯃꯌꯨꯝꯗ ꯑꯣꯏꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯖꯣꯔꯖꯀꯤ ꯑꯪꯀꯜ ꯕꯤꯂꯤ ꯑꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯑꯕ ꯃꯇꯨꯡꯗ ꯖꯣꯔꯖ ꯕꯦꯂꯤꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯄ $9,000 ꯑꯗꯨ ꯑꯩꯅ ꯕꯦꯡꯛ ꯑꯗꯨꯗ ꯆꯠꯄ ꯃꯇꯝꯗ ꯇꯥꯍꯧꯔꯦ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯕꯦꯡꯛꯗ ꯄꯩꯁꯥ ꯑꯃꯠꯇ ꯁꯤꯡꯉꯝꯗꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯖꯣꯔꯖ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯪꯀꯜ ꯕꯤꯂꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯝꯕꯤꯗ ꯊꯣꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯄꯩꯁꯥ ꯑꯗꯨ ꯇꯥꯍꯧꯕ ꯑꯗꯨ ꯊꯤꯕ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏ ꯑꯅꯤꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯐꯅꯌꯥꯝꯅ ꯊꯤꯖꯕ ꯇꯥꯔꯕꯁꯨ ꯄꯩꯁꯥꯁꯤꯡ ꯑꯗꯨꯗꯤ ꯑꯃꯠꯇ ꯐꯪꯉꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯖꯣꯔꯖꯅ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯃꯍꯥꯛꯀꯤ ꯑꯪꯀꯜ ꯕꯤꯂꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯕꯦꯡꯛ ꯑꯗꯨꯗ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯄꯤꯔꯨꯗꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯖꯦꯜꯗ ꯁꯣꯏꯗꯅꯃꯛꯀꯤ ꯐꯥꯖꯟꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯣꯔꯖꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯣꯔꯖꯀꯤ ꯅꯨꯄꯤ ꯃꯦꯔꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯈ꯭ꯔꯤꯁꯃꯥꯁꯀꯤꯗꯃꯛꯇ ꯗꯦꯀꯣꯔꯦꯁꯟ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯣꯔꯖꯇꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯥꯡꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯇꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯐꯥꯎꯕ ꯃꯍꯥꯛꯅ ꯐꯖꯅ ꯂꯣꯏꯅꯔꯝꯗꯦ꯫ ꯑꯗꯨꯗꯒꯤ ꯖꯣꯔꯖꯅ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯑꯃꯨꯛ ꯈꯪꯖꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯕꯤꯍꯦꯕꯤꯌꯔ ꯑꯁꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯍꯥꯏꯕꯗꯨ ꯈꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯣꯔꯖ ꯕꯦꯂꯤꯅ ꯄꯣꯇꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯄꯣꯇꯔ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅꯅꯤ ꯖꯣꯔꯖ ꯕꯦꯂꯤꯒꯤ ꯀꯝꯄꯅꯤ ꯑꯁꯤꯕꯨꯁꯨ ꯊꯤꯡꯖꯤꯟꯕ ꯄꯥꯝꯂꯤꯕ ꯑꯁꯤ꯫ ꯑꯗꯨꯒ ꯖꯣꯔꯖ ꯕꯦꯂꯤꯅ ꯄꯣꯇꯔꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯁꯍꯔ ꯑꯁꯤꯗ $9,000 ꯄꯤꯕ ꯉꯝꯕ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯂꯩꯇꯦ ꯅꯍꯥꯛ ꯈꯛꯇꯪ ꯅꯠꯇꯅ ꯃꯔꯝ ꯑꯁꯤꯅ ꯑꯩꯉꯣꯟꯗ $9,000 ꯈꯛꯇ ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫
Masida Potterna asomna hairami nahakna aingondagi paisasing adu launabagidamaktha aingonda kari posakbu pandan thamgadoribano aduga hojikti nahaki nafamda sanasu amata leitre aduga nahaki nafamda shareholder su amata leitre haina hairami wahi asi taba matamda George Bailey na Potterda mahaki life insurance ki passbook adu mangonda pirami aduga George Bailey na Potterda mahaki life insurance ki passbook asi $9,900 ni haina swairami masida Potterna George da asumna hairami nahaki passbook asidi ahangna siraba matungda $9,900 asi phangadabani adubu hojikti $5,000 digi hena phangoi haina hairami masina maram oraga aina nawanda paisa singadu piba ngamoi haina chu hairami sigumlaba maram mayam asi leibana maram oraga George Bailey asi mathwai yamna nungaitabana maram oraga mahangna bar amada laktuna yu thaktuna leirami yu thakpa du loiraba matungda mahangna thong amagi manakta laktuna mahakse suicide tawraga sijarage haina khalami airiba thong asibuni filam asigi horukpa sinda utkhiba adu matam asidani makhoi khul asida leiriba miyoi sing amadi George ki nupi amadi mahaki macha sing aduna ishorda mahakpu kanbiu haiduna lai khoramduna laikhiba adu karigi George pu kangaduribano haibigi maramdi mahakna beng aduda $9,900 bu piba ngamdabana maram oraga police na mahakpu pharagani haiba si khangami asigumlaba mayam asina maram oraga George achi hojik sirage haina torokpa matam asidadi mahaki manakta nupa ama laami mafam asida laiba nupa asi atai kanamta nate filam asige horokpa matamda utkhiba Agent Clarence hariba nupa adubuni adubu Agent Clarence hariba nupa asina George ta karimta hairam dabida mahak ising aduda chongthakirami aduga ising ta taduna leiriba Agent Clarence asina George ta mahak pomta kanbiu haina hairami madudigi George na ising aduda chongtharaga Agent Clarence asibudi kanbirami masigi matungda George amadi Agent Clarence makhoi ani afam asida leiba yum amagi manakta laami makhoina yum asida lakpa matamda yum asida nupa ama leirami aduga nupa aduna Clarence da asumna hairami nahakna karigidamak ising aduda chongtharibano masida Clarence na asumna hairami aina ising aduda chongthariba adu George Bailey ki punsibu kalibani wahi asi taba matamda George Bailey na Agent Clarence aduda nahak kanano aduga nahakna aina sige tawriba asi matau kramna khangibano haina hairami masida Agent Clarence aduna George ta asumna hairami aigi ming asi AS2 haibadi Angel second class haibani George na muk Angel aduda asumna hairami nahakna Angel oiba tarabadi nahaki nasadi karaida chatkre Clarence na muk asumna hairami ayase Angel ama oijaba tarabasu second class ke Angel oibana maram oraga aikhoidi masa pande haina hairami adubu aina aigi masa asi phangnabagidamakkta aina nangi mateng panglibani Agent Clarence aduna amukasu George ta asumna hairami nahakna $9,900 khaktangidamakta nahaki punsi edu thadokadaba natte masida George Bailey na Agent Clarence aduda asumna hairami pare nahakse Angel oiba tarabadi ayakna matha sariba sing asi kongnabagidamakkta aingonda $9,900 adu pirau Angel aduna mo asumna hairami aikhoidi paisa sizinade aduga nahakna nahaki punsi edu siraba matungda yamna nungaina hingani hairiba adu madu karisu kanadabani adumaina tawganu haina su hairami George na muk Angel aduda asumna hairami aise poklamdabane hena phabani aina poklamdaba tarabadi aigi marup aigi nupi angangsing asi yamna nungaina hingadabani madudigi Agent Clarence aduna George ta asumna hairami nahakna khalliba adugumlaba phattaba wakhan mayam adu amuk hana khangi haina su khallunu matam asida Agent Clarence ki wakhanda karigumba khara laami masina maram oraga Agent Clarence na George ta asumna hairami adudi phare nahakasi hojik sangsara sida poktare haina khallu wahi asi haiba loiraba matungda George ki manana mapangkhiba adusu phaduna leirami aduga mahaki machinda sokhiba sing adusu loina phaduna leirami masina maram oraga George ta tawriba si karino haiba si mahakti gyan amata taramde masigi matungda Agent Clarence amadi George makhoi ani asi yum madugi mapanda thorami tanja asidadi George ki khamduna lehoba gari adu leiramde maram asina George na yumbu nupa aduda mahaki khamduna lehuriba gari adu karaida chakkhare haina hangami adubu hanuba nupa aduna George ta mafam asida kanagi gari khamamge ai karimta khangde haina hairami matam asida George na khangami mahakna hojik leiriba mafam asi Bedford Fall hariba mafam adu oiduna leirami masigumba mayam asina George asi wakhan yamna nungaitabana maram oraga makhoi bar amada laami airiba matam asida bar phamamiba misak asisu hana leiramba misak aduga amata manaramde mafam asida hanuba malami hariba hanuba asi atai kanamta natte Gobar haiba nupa adu oiduna leirami mahakse ngasidagina chahi kyagi mamangda mahakna poison ama pibadagi George na mahakpu kanbikhiba adu oiduna leirami adubu Agent Clarence aduna George ta sap tawkhiba aduna maram oraga hariba sangsara asidadi
George Bailey asi poktaba oirami maram asina ngasidagina sahi kya gi mamangda Gobar hariba misak aduna poison adu pikibana maram oiraga hariba angang adusu sikhiba oirami angang adu sikhibana maram oiraga Gobar hariba nupa asisu sahi kun chupna jail da thamakpa oirami adudigi mahakna jail dagi thadoroklaba matungdadi mahakse yamna phattaba misak amane haiduna makhoigi khul asida leiriba miyoi aduna amata nuksibiramde matang asida George Bailey na Gobar gi manakta changduna asumna hairami Mr. Gobar nahak ayhak pu khangdabra nahak asi aiga thaina leminakhiba misak amani adubu Mr. Gobar nadi George ta ai nahak kanano haiba khangde haina hairami masigi matungda bar phamiba nupa asina Mr. Gobar George amadi Agent Clarence makhoi hum adubu bar adugi mapanda inthora ami karigi bar phamniba misak aduna asumna tawribano haibagi maramdi George na ngangliba wasing asi mathong maram khangdaba wa mayam ama ngangbagi oirami adubu hanadi mapam asida leiriba miyoi khudimakna George hariba misak asi kanano haina khangambani adubu hojikti George asi kanano haiba asi kanamtana khangamde karigidamakta khangdribano haibagi maramdi Agent Clarence asina George ta nahak ase sangsara sida poktre haina khallo haiduna sap tawkhibagi oirami George na Agent Clarence aduda asumna hairami nahak na ingonda hypnotize tawbra mafam asida leiriba mi sing asina aibo amata khangdre adubu Agent Clarence adunadi aina nongonda karimta tawde haina hairami madudagi George na mu Agent Clarence aduda asumna hairami madudi fare aingonda thoiba sing asi karino Angel aduna mu asumna hairami nahakti nahaki sangsara sida pokposu natana George na mu Agent Clarence aduda aise George ni haina hairami Agent Clarence aduna nahakti mapam asida poksu poktana nahakna matau kramna nahakse George ne hairiba adudagi George na mahaki identity card adu Agent Clarence aduda ullage haiduna mahaki pocket aduda maruba matamdadi mahaki pocket aduda mahaki ID card adu su yaramde asida George na sumna hairami aingonda hojik thoiba mayam asi aina yu mayam ama tha ubagi oiramgani ei hojik yumda chatlagani haiduna mahak yumda chatnabagi damakta yumda chatnabagi lambi duda laame George na sum lambi duda lakpa matamda makoigi company adu yamna sauroba bar ama onthoktuna leirami atam asida mafam asida leiramba police amana George ta sumna hairami afam asida hojik hangtuna leiriba bar asi hanadi company mo irami dubu ngasi dagina sahi kya gi mamangdagi company adu thingjankhraga bar ama onthokibani haina hairami tanja asida mafam asida taxi ama laami hairiba taxi asida George ta tongge haiduna chenselupa matamdadi taxi driver asi George ki hanagi marup ama oiduna leirami adubu taxi driver adunadi George asi kanano haiba asi khangamde George ta taxi driver aduda mahaki mayumda thinbiu haina hairami matam asida taxi driver aduna nahaki nemdi karaidano haina hanga ami taxi driver asigi wa asi taba matamda George adudi amna angakpa phawrammi mahakna karigidamak ngaklibano haibagi maramdi taxi driver asidi mahaki marup ama oibagini adubu taxi driver asina mahakpu kanano haiba asi hojik khangdra haiba asi mahakna khangami madudagi George na taxi driver aduda mahaki mayumda hairami aduga mahaki nupi angangi maramda su hairami adum oinamak taxi driver aduna mahakna hairiba sing adu karimta khangamde arigidamak khangdribano haibagi maramdi George asidi makhoigi sangsara sida poktabagi oirami George na sumna hariba wahi mayam asida taxi driver aduna singnabadagi mahakna police ama kaurami maram asina police sing aduna su taxi adugi matungda inaduna laami ngahak leirba matungdadi George na mahakki mayumda yorokpa matamdadi mafam asidi yamna mallaba atekpa yum ama oiduna leirami karigi teklibano haibagi maramdi ngasidagina sahi kungi mamangdigi hairiba yum asisu asumna adum leirakpagi oirami masi uba matamda George adudi yamna pakhalami tanja asida mafam asida police khara laktuna George asibu phage haiduna tawrami adubu police sing adugi marakta George ki thainigi marup ama yauduna leirami hairiba police asigi mamingna Bart haina koromi adubu police adunadi George hariba misak asi masak khanglamde karigino haibagi maramdi Agent Clarence aduna George hariba misak asi sangsara sida poktre haina khallo haikibagi oirami atam asida police aduna George asi angawbo mayamgi thampham hospital aduda purasi haina hairami masida George na mahaki mamagi manakta amuktak chatsage haina hairami Aiba matam masida police asina George asi ngawre haibasi khangami maram asina police aduna George asibu phurage haina torokpa matam asidadi police adigi makhut adu Agent Clarence aduna chi ami masigi tanja asi lauduna George asi mafam asidagi nathoktuna senkhirami ahak leiraba matungdadi George na mahaki mamagi mayumda yorokpa matamdadi mahaki mama aduna su mahakse kanano haiba adu khangamde adubu George na mahakse mahaki machane haiduna khangnaba ta abasu karimta kanaramde adudigi George na mahaki mama aduda adu oirabadi phare nahak aikhogi angkan Billy adu khangbara haina hangami masida George ki mama aduna George ta nahakna Billy hariba misak adu nahakna karamba matamda thengnakhige adudigi George na mahaki mama aduda ngasi ayukto aihakna mahakbu thengnakhibani haina hairami
Matam asida George ki mama aduna asumna hairami nahakna ngasi thengnaki haiba Billy hariba misak adudi ngasi digina chahi kungi mamangdigi jail da phajanduna thamkare haina hairami mahakpu karigidamak pharibano haiba adudi mahakna bank dagi loriba loan sing adu singba ngamdabana maram oraga mahakpu jail da phajanduna thamakpani haina su hairami adubu Belly adudi makhogi company sing adu loina thingjankiba aduna maram oraga mahakti ngawbadagi angawbagi jail da leiribani haina su hairami asigumba mayam asina maram oraga George na mafam asigi centrokpa matamdadi mahakki mamangda Agent Clarence adu leirami aduga George Belly na Agent Clarence aduda asumna hairami hojik aina thengnagadoriba miyoising adu Belly hariba park aduda leiriba yumsing aduda leibani matang asida Belly Park hariba asi Pottergi slum sing aduda leiriba miyoising adugi yum sabaikiba mafam adu oirami dubu makhoina mafam asida yorokpa matamdadi mafam asidi yamna mallaba amadi mi asiba singi phungpham mongpham ngata oiduna leirami adubu yamna ngaklibadi mongpham mayam sing asigi marakta George ki manawnupa Harry asi sire haibagi mahaki manawnupa gi maming asisu iduna leirami masigumba mayam asi uba matamda George Belly di yamna angakpa phawromi hariba matam asida Agent Clarence aduna George da sumna hairami ahaki nanawnupa Harry asidi 1919 gi isingda taba matam aduda sikhrabani asida George Belly na Agent Clarence aduda nahakna hariba adu karino aigi inawnupa di World War II adu chatpa matamda mai paklakpadigi president na prize kya su piduna khabar da su yaukhrabani haina hairami Agent Clarence aduna amu asumna hairami nahakna hariba adu karino nahaki nanawnupa na kankiba miyoising adudi wara aduda loina sikhrabani George namu hairami adu erabadi phare aigi nupi amadi aigi sasing adu karai delai ai amuktang thengnajage haina hairami Angel adu namu asumna hairami ai nangonda madu haiba ngamloi madudugi George Belly aduna yamna sauraduna Agent Clarence achibu phurage haina torokpa matam adudadi Agent Clarence aduna asengba sing adu hairami nahaki nupi Mary adudi hojik phawbada lohongdabida library amada thabak tawduna leiribani adugi sumathakta mahakti lohongdaba nupi ama oibenina mahaki masa amata su leite wahai si taraba matungda George Belly na library aduda lakpa matamdadi Mary hariba nupi asidi yamna lairabi nupi amagi mongda leirami adudigi George Belly na Mary gi manakta sangchanduna mahakse mahaki nupane haiduna masak take torokpa matam adudadi Mary hariba nupi asina George hariba nupa asibu kibadagi mahakna mafam asida yamna kana lawwa horami masina maram oraga mafam asida miyoi kya sangchanlaktuna George Belly asibu pharami sengba makidi makhogi city isda leiriba miyoi mayam asina George bu loina khangbani adubu hojikti makhogi city isda leiriba miyoi sing asina George asi kanano haiba si amata khangamde karigidamakta khangdribno haibagi maramdi Agent Clarence asina George asibu nahakti mafam asida poktrabani haina khallo haikibagi orami tanja asida mafam asida police kya laami maram asina George Belly adu thong adugi manakta yamna kanna chenkirami madudigi George na Agent Clarence asi mahakse asengba Angel amane haiba si khangami asigumlaba thogdok mayam ama thokpa asina maram oraga George Belly na Agent Clarence asida asumna haijarami aigi punsi asibu amuhana amuktangdi pohanbiro aigi nupi aigi chasing aduga aigi marupsinga amuktangdi unajage haina hairami matam asidadi mahaki manakta laiba police aduna mangonda George haina kaurami masida George Belly na khangami madudi mahakna hojik Agent Clarence adugi mapamda nijakiba adu Agent Clarence aduna su mahaki ningba thunganduna mahakpo umuhana pohanbire haibani masigi matungda George Belly adu yamna haraujaduna mahaki mayum tamna chenduna laami mahakna chenduna lakliba numit asisu Christmas ki numit ama oirami George na chum selakpa matamda phatraba Potter hariba nupa adugi yumgi thongna aduda yengamaga Happy Merry Christmas haramaga mahak mayum tamna sela ami ahakna mayumda yorpa matamdadi mahaki nupi amadi mahaki masa sing aduna Christmas ki decoration kya ama semjin sajenduna leirami madudigi George na mahaki nupi Mary asibu uzaba matamda mabukning yamna nungsibadigi mahaki nupi asigi manakta chensanduna mahaki nupi asibu yamna nungsina konbirami ariba matam asida bengi miyosing amadi ukil kya amasu George bu phanabagi damakta laami adubu George ti makoi sing asina mahakpu phaba lakpa tarabasu mahakti awaba wakhan amata leiramde madudigi George na khangami ahaki mafamda awaba kya taba tarabasu ahaki damakta mateng pangbiba kananoma lai haibasi mahakna khangami masigi matungda Mary na George asibu Christmas ki uwasigi manakta lephalingai matam asida makhoi uncle Billy asi mafam asida laami adugi sumathakta mafam asida miyoi kya amasu paisa kya ama puduna laami karigi damak paisa sing asi makhoi mayam sing asina puduna laklibano haibigi maramdi George hariba misak asi yamna thongna leiba lairaba singi yamna khanbagi damakta makhoi mayam aduna amu George ki damakta makhoi mayamna mateng pangnabagi damakta paisa sing adu porokpoirami adugi sumathakta mafam asida paisa panglakliba asi $1,000 nipandagi hena yamlami
Tanja asida mahakki manaunupa Harry asisu changtuna mangonda asumna hairami dada ai hojikse pilot oirabani aduga nahakse mafam asi khwaidagi paisa paiba misak amasu oirabani aduga mahakki manaunupana asumna so hairami paisa paiba haibasi paisa mayam paiba du nate miyobigi mateng pangliba asisu paisa mayam paibaga chap mani haina so hairami hariba matam asida mafam asida lairik amasu leirami lairik asi Agent Clarence aduna thamamba oirami lairik asigi mamingna The Adventure of Tom Sawyer haina korami aduga George lairik ado hangtoktuna yenguba matamdadi lairik asigi manungda asumna iduna yaurami miyoiba amagi manakta marup ama leiba haiba asi leiriba misak adu matam punamakta mai pakani haiduna iduna leirami adugi sumathakta Agent Clarence aduna hojikti aigisu isani adu phange haina hairami film asidigi aikhoina khangba ngami madudi aikhoigi punsida awana kya ma tarakpa tarabasu aikhoibu kanano madi mateng pangi haibani hairiba sin asi ulaba matungda film asigi aroiba sin oisankirami karigumba ngasigi aigi explanation asida soikiba lankiba yarobasu mayamna ngakpiu ngasigidi matang aswaida kainarasi